Mimes Paodam Tabiri Kwai Manipuri Naorem Han Mamukta Taramno Chari, Luinana, Kurumjari, Nasiki, Maru Pauda. Malim the Mahusagi Fal Kaitarakana, COVID-19 Laichat, Yauna Tamtira Balena Kaya, Sandoropani Haina Health Minister El Gentakumana Haikre. Tamenglong the Famung Chamaga Kun Labor COVID Care Center among us, Deputy Commissioner Armstrong Pamaina, Hangdokre. Luinana. Indian Army na sinduna COVID warriors singbo ikai khumnaba utpagi thauram ama pangthokre. Mapung oiba pawmu pizari. Malemda mahusagi khal kaitharakpana COVID-19 laichar asi yauna tamthiraba leina kaya sandorakpani haina Manipur lenga ki Health and Family Welfare Minister Langpolakpam Jayanta Kumar Singana phongdokre. Hairiba wafam asi malemgi mafam khudingda paksanna leptana pangthoktuna lakpagumna ngasi National People's Party Youth Front Manipur na sinduna Observation of International Youth Day 2020 Youth Engagement for the Global Action Haiba Chimda Lamfieldagi Caesar Hospital Chatpagi Lambigi Nak Yeta Uchara Thabagi Thoronga Mari Lainana Fongdorakibani. Mahana Makatana Fongdokibada Haujik Malem Pumbagi Oina Tengnariba Novel Coronavirus COVID-19 Yauna Tamtiraba Laina Laichadasi Horakpagi Yamna Chauba Maramdi Mahausa Lairembina Piramba Kalasi Aikoi Taibang Misingna Tugairu Badagi Oirpayai. Hairiba kaitharakliba mahusagi khallasi amuk nahongnana una jingba thaduna yokhat minanaba tangai fade loinana COVID-19 thengnabada hidak langthak chection thorangsu change ngasigi thoram asigumna lamdam asida leiriba political party club organization amasung miyamnasu NPP na hodokliba anoba u panbi sing thaduna mahusagi khal kannaba honabada saruk yaminasi haiki nature gi leiriba makal balance thogairuba ecology amaching environment se mase nauna amugdi farm toba create toba na haibi changi se maruina afa makil pambi thaba aduka uwa mong tan honba adu mamang ei leiriba makal yam peaceful loiba makal gi nature gi balance se mase ko na muhan maintain to na ba ri farm to honna ba habsina yan maru ba makal gi pot mu oye hatna National People's Party na khanjaba degi National People's Party gi makha da leiba work to jeriba National People's Party youth wing ke kangbu sing nang asi je International Youth Day 12 August sing mari le na sigi si masang gi le ba je anawa mayam layang ba si jo hotel lambi COVID-19 mayam man nan COVID ki patient mayam le ba se masida sigi se han hodok si and habitani masi Thormadu da saru yakiba Water Resources and the Sports Minister Letpau Hawkim na hai hauji Kaitaragliba Mausagi Kalasi Amuhanna Yokhat Minanaba Mioi Amana Hinglingai Matamda Upanbi Chani Dagi Tadana Taduna Mausagi Kalasi Yokhat Pada Taudang Lominasi Haiki Ngasi Pangtokiba Tree Plantation Thoromaduka Mari Lainana National People's Party Youth Front Manipur Gi Thomi Singna Miamda Appeal Tauraduna Lengak na Piriba SOP Sing Ngak na Chaminaduna COVID-19 Dagi Ngak Thoknaba Leminasi Haiki Thoramadu the Deputy Chief Minister Yumnam Joy Kumar amasung National People's Party Youth Front Manipur gi Thomi Singsu saruk yaduna Lamfieldagi Caesar Hospital chatpagi lanbigi nakalda aikoi mioibada kanaraba anoba u panbi makhal kya thaki Patriots Day 2020 na lakpada Manipur Chief Minister N Biren na Manipur gi miyamda yaifa paujel pirakli Chief Minister gi paujel da ing lising amaga chanipal maudra machoi gi numit asidani British Force po ating bapi bada luching kiba Bir Tikendruzit amasong Thangal General Fasi Taukiba do Mighty gani khangna British Force ki mayokta lanteng na kiba amadi matwai kat kiba ekoi gi thongna farabal lanmi cha kaya bu numit asina ningsing hali ekoi na ipa ipu singna makoi gi ponsi dagi mama leba ki ning tambana henna lumna lawi adugum laba ekoi gi ipa ipu singi lebak ning bagi wakhalon adubo ngasi gi mirolasina Kauroidabani Hairi. Patriots Day 2020 na lakpada Manipur gi Governor Dr. Nasma Heptullah na Manipur miyam da yaifa paujel pirakli. Governor gi paujel da chahi khudingi August thagi tang 12 da Anglo Manipuri War 1891 da matwai kat kharabasing adubu
ningsingduna state asida Patriots Day thoram pangthokli numit asida ngasidagi chahi chama rom hen khrabagi mamangda British ki loilam sandorakpagi mayokta lanthingnakiba Bir Tikendrajit yauna aikhoigi thona faraba ipaipu sing British na fasi tawkibani adugumlaba thona faraba thawai sing adu makhoigi mama lebakpu ningtamnabagi damakta kathokibani asigumba Patriots Day numit asina lakpada ikoi punamagna jat bijat khaidana amata oina lebagasi ningtambagi amadi apunbagi saktamda singnarakpa khuding thengnaminanaba wasak longminarasi hairi Works Minister TH Bisorjin naso Patriots Day thoram lakpaga iroinana state asigi miyamda yaifo paujel pirakli minister gi paujilda Patriots Day da aikoigi imaleba ki ningtamnabagi damakta mathwai kathokraba thobasing Bir Tikendrajit Thangal General Chirainaga Pukrambam Kajau Niranjan Subedar na chingbasu ningsing halli numidasina lakpada jat bijarama song dharmagi khenaba thamdana aikhoigi ipaipu singi lingjel thongna adu chenduna santi amasung chawkhatpagi damakta aikoi punna thengnaminarasi hairaduna chahi amadi chahi asda COVID-19 pandemic na malem pumbada achoba chaitheng piri amadi aikoi khudingda singnaba ama oiri Patriots Day thoramasina pandemic asibu maithiba pibada aikoi punna thengnaminabagi ithil pirasanu hairi Inspector General Assam Rifles South ki Major General Lok Nares amadi Assam Rifles ki rank khuding official singna Manipur ki athoba singi numit August ki 13 na lakpada lamdam masigi miyamda yaifu paujel pirakli numit asina lakpada Manipur ki mathongna leiraba Bir Tikendrajit amadi Thangal General na Manipur imaleba ki damakta kathokiba adu ningsing baga loinana Manipur macha singi mathongna bu ningsing halle numit asina lakpada lamdam masigi miyam punamagna amata oina changchen menaduna insurgency gi chaitheng sing asidagi ngamnaba honaminarasi hairi COVID-19 laichatka mari leinana Kakching district ki oina ngasi nungchil pungani fawbada leikhiba quarantine center summary report ki matung inna district asida COVID-19 confirmed case chamaga marifu taruk sukre narubadagi phakiba masingna chamasumna Nepal aduga active case na humbudraga Nepal da leiri district asida mapaldagi halakhiba inmate lisingani chamanga kun quarantine center singda leirabada inmate lisingani chamari ga maudraga Nepal di quarantine matam loiduna discharge tawkhre hojik mioi kundi quarantine tawduna leiri aduga Kakching district ki apunba mioi lising ahum chatret kunga mathoi gi sample loduna COVID-19 test tongnaba thabada mioi lising ahum chatru kunga Nepal gi result lakle aduga mioi humfuga taret kina pending da leiri mioi ahum gina sample logadaba watli active case da leiriba mioi humbudraga Nepal gi manungda mioi kunga mathoi di COVID care center Kakching da layengli district asida leiriba containment zone masingna mangani Famung chamaga kun leiba COVID care center among se Tamenglong district ki deputy commissioner Armstrong Pamaina farmland Tamenglong district headquarters da leiba mini secretariat hangdokre COVID care center ase district ase COVID-19 anabagi chang wangkhalakpa amadi local transmission hengalakadra haiba kibadagi hangdokhibane center ase gi phamung humfudi ventilation gi khudong chaba leiduna nupa nupi sing layeng bagi khudong chaba leigane COVID care center ase hek sangabaga Tamenglong higher secondary school da leiramba COVID-19 patient sing mafam asida honglakhe Tamenglong town area da hangba community quarantine center sing da leiramba sing so mini secretariat complex asigi ariba building sing semjin baga mafam asida honglagani hairi ngasi COVID care center hangdopagi thoramda SDO Tamenglong Mahesh Chaudhary SDO Tausem Pol Nangsa SDPO Tamenglong Josia Pamai amadi atei official kaya susur yakhi Panbaya bading asinungchil fawbada Tamenglong district ki waina COVID-19 confirmed case ase chani ga nifu mathoi sukre masigi manungda mioi chani di recover tawkre mioi nifu mathoi na active case ta leiri aduga India gi tongan tongan ba state sing dagi halakhiba inmate sing Model High School Pretty Lamb Institute DRDA Guest House Tamenglong Higher Secondary School amadi District Hospital Tamenglong da thamle Shiv Sena Manipur ki President amadi Manipur Democratic Alliance ki convener M Tombina haikre NSN IM gi santi gi wari asi chahi kungani thoi kulumdoi surakpaga loinana mathang thada loisilagani haiba wafam
thamlamliba ase taramna oi santi gi wari ema loisinduna chakot tharanglomda lakna hona ba haiba ase mahak masagi maikai dagi su amade MDA gi maikai dagi su welcome tawi wafam asinga sinongchel babu parada leiba party gi office ta mahakna phongdokibani mahana makha taraduna Bharat Sarkar amade IM da hainingbade Manipur gi ngamkai da sokadaba leirabade Manipur miyam da information pirakadabani haiba wafam center government na mamangda thamkiba adu ngakna chatpirakani thajai Manipur asi santi oina punna leiminari India government na furup ama kanba honabada furup ama namthabagi wakhalon thadokpiyu hairi Singmi tammi ekoi loina ma khutcham narga unite oina ekoi Manipur siang tang santi oi belai mamu onaba magi apam demand puna mung thadong narga ekoi amatani haibas we are once ekoi one and all same ekoi Manipuri ni haiba masi wakhalon sida ekoi India ga mena ekoi masi gi maraktasu ekoi gi kanglup ama bu thangalaga kanglup ama bu namdaba aduga lalhouba ekoi gi kangbu ama bu na lunu tawba lalhouba kangbu ama gumna ekoi gi step mother gi ekoi gi macha dongna thamba macha gi posi topiro 15 August India gi Independence Day chahi khudingi korkomna boycott tawduna lagle handak chahi gi oina so humudra mari raksuba Independence Day thauram korkomna boycott tawgani haina coordination committee korkom gi cherolamana phongdorakle boycott asigi saru ama oina lamdam asigi mafam sinba thungna August ki 15 gi anganba ayuk pung amadagina numidang wairam pung 3:30 fawba total shutdown tawgani Adumoina mag essential servicing medical electricity water supply fire service press media amasung lining laishon gamari leinaba thabak singdi shutdown asidagi komthokani hairi Kakching district ki manung chana leiriba Kakching Khunau municipal council gi chairperson su oiribe khumukcham leimana maki ward Kakching Khunau municipal council gi ward number 3 gi yumthong chani yangkhaini choida cheng alu hawai face mask na chingba chana thakna ba polam sing yenthok tuna mateng pangkhre Tengbang Singh Yenthokpa duga mari leinana chairperson KH Leimana phongdorakpada COVID-19 thengnana naba lockdown chathariba asina maram moiraga miyamna su chana thaknaba polam sing wanarakpadagi awaba mayongnariba asi yenglaga miyamgi awaba khara makhai kongnana naba mahaki maikaidagi ahumlak suba oina tengbang ase yenthokpane mahaki ward ki manungda leiriba Naha Singh amasung ima ibel kayana angamba mateng sing pangbirakpadagi mahangna pochai sing asigi tengbang ase ahumlak subo oina yenthokpani haina su leimana tengbang birakpagi damakta thagatpasu phongdorakhi COVID-19 laichana maram oiraduna awaba mayongnaraba lairabagi pangkhai manungda leiba moregi tongan ba community gi imong chamaga kunromda cheng ata thum chini manama sing yauna chana thakna ba polam sing 43 Assam Rifles na mateng pangkhre 43 Assam Rifles Moregi helipad ta pangthokiba polam sing mateng pangbagi thoramaduda Moregi tongan ba community gi luching ba sing yauki hairiba polam sing adu magi community gi luching ba sing ge kuthangda yenthokna ba 43 Assam Rifles ki CEO Sumit Sud na luching ba sing aduda khusinake Humbudraga mari raksuba Independence Day thauramgi maikhum hangdokpa thauramoina Indian Army na sinduna ngasi Imphal ge Manipur Rifles Ground da COVID Warriors singbo ikai khumnaba utpa oina band display tawkhre band display utpagi thauramatuda Manipur ge Chief Secretary Dr. Rajesh Kumar IAS GOC 57 Mountain Division ge Major General BT Matthew Retired Lieutenant General KH Singh amade atai ikai khumnaraba civil gi makok thongba official kyasu saruyake Thoramaduda Manipur gi Chief Secretary Dr. Rajesh Kumar na frontline workers sing na COVID-19 lantheng nabada loriba thodangbu thagatpa phongdokpaga loinana army bu su asigumlaba thoramase sinbibagi damakta apenba phongdokki COVID-19 gi laichodasina maram oiraduna miyam tora tuna ware haibada haimanba thokloi haina Socialist Students Union of Manipur SSUM Reformist Students Front RSF amasung All Meitei Pangal Students Union of Manipur AMP SUM ahumna punna khudyak tawduna thadorokpa cherolamana phongdorakli cheroladuna makha tarakli badi nongmagi chara taliba kaithelda porfam famduna hingliba lomi amasung sinmi kya angakpa phangna wanare masigi mathakta Manipurda hanadagi sothaduna leiriba healthcare system ase laichodasina maram oiraga pungfam pham kharabra haiba asigi chingnaba chauna leire laichodasina Manipurda paktakna sandolakpa thoklabadi lamdam asigi phibam yamna lugani haiba ase
अखंग अहिसिंगना मांगजौनना मीडियादा फोंदोकनखिबसु लेख्रबनी ngasiगidi madumak thoklabra haiba aduni भारत की ओइना लाइचरदसिना मरम ओइरदुना मियोइ लिसिंग निफुगा निथोइ हेना लेखिदबगी पाउ लेरे भारत की ओइना मियोइ लिसिंग हुमफुगा निथोइ नोंगमदा पॉजिटिव ओइरे हाइबगी पाउ लेरे दुगा फिबम असि येंगलुरगदी लाइचरदसि हयेंग हंगचित हेक्ता लोइसिनखिगनी हाइबा अदुदि ओइगदोबो मानदे मसि मणिपुर की कोविड-19 थेंगनरिबा लेंगाक पाइरिबा मियोइ सिंगनासु यामना हेना खंगलंगने मणिपुर सु कोविड-19 लाइचरदसिना मरम ओइरदुना मिसिमिना चाउना नंगले मियोइ कयाना नारे दुगा कोविड-19 मरम ओइरदुना लेखिदबदी हेंदोक्तुना कोविड-19 ना सुंगना नादबा मियोइ सिंगना लायेंग संगदा लायेंगनाबा खुदोंग चाबा लेखिदबदगी लेखिदबसु याउनरे पाउची सिंगी मतुंगिना हौजिक फावदा मिरोन बिनुपी अनि मतिक चाबा हेल्थ केयर फंगदबदगी लेखिद्रे हाइरे हानादगी फिबम सोलबा हेल्थ केयर सिस्टम असे लाइचरदसना मरम ओइरदुना हेल्थ केयर सिस्टम असिमा आईसीयू दा लेरबरा हाइबा दुने तंपाकी मफम सिंगदा फावदा असुक यामना वानरबा तंजा असिदा चिंगी मफम सिंगदा करंबा फिबमदा लेरमगने मसिगी मथक्ता कोविड-19 पॉजिटिव ओइदुना लेरबा मियोइ सिंगबु लायेंगनी हाइदुना साखिबा मफम सिंग अदुगे फिबम करम हाइना तौरी हाइबा असि खलुबदा अंगकपा फावी हाइनासु मखा तारकली हौजिक मणिपुरदा कोविड-19 लाइचरदसिना असुकी मतिक लुसिलकपा मरम ओइरगा सरकारना नोमगे चंद्रबा याद्रबा पोलम सिंगिदमक्ता मतम खरा कोमथोलकपा असिबो सरकारना हेना चेक्सिननबा नुपी कैथेल सेनफम अमदि सक्तम कनबा लुप की वाइस प्रेसिडेंट मंगीना थादोरपा चेरोलमना फोंदोरकली महाना मखा तारदुना नोमगे चंद्रबा याद्रबा पोलम सिंग लोबगी नमादा गाड़ी का हेना चिलकपा मी हेना तिलकपा असिना लाइचरदसिबु हेना संदोरकपा याबा लेबना सरकारदा चेक्शन लुवा कया फोंदोरकली इम्फाल मोरे लंबी की मफम खरदा NHIDCL ना पोटहोल मेंसिनबगी थबक यामना कन्ना चथरी हाइरिबा पोटहोल मेंसिनबगी थबक असी मोरे कैथेल एरिया ददी नोंग मरक्ता कोयला थादुना पोटहोल सिंग मेंसिनबगी थबक ngarang चथखिबा थवोंग अदु उबदा मियामना पेनाखिद्रे पोटहोल मेंसिनबा लोइखिबदा ngairiba मफम सिंग कायरकपा यावरक्तुना इसिंग तुंगदुना लेबा यावरे मरि लेनबा सिंगना यंगसिनबीबा मियामना पामले Prime Minister Narendra Modi na Transparent Taxation Honoring the Honest की प्लेटफॉर्म हयेंग अगस्त की तरागा हुमदोइदा वीडियो कॉन्फ्रेंस की खुथांग दा लॉन्च तौगदौरी हौखिबा चाही खरा सिदा डायरेक्ट टैक्सेस दा अचौबा टैक्स कया सेमदोखराबने हौखिबा चाही दा कॉर्पोरेट टैक्स रेट चादा कुंथ्रा दगिना कुंदा हंथखराबने मैन्युफैक्चरिंग यूनिट्स की ओइना चादा तरागा मंगा हंथखराबने दुगा डिविडेंड डिस्ट्रीब्यूशन टैक्स सु हंथखराबने टैक्स रिफॉर्म्स की मरुओइबा पांदमदे टैक्स रेट्स हंथहनबनी अदुगा डायरेक्ट टैक्स लॉ सिंगबो सिंप्लिफिकेशन तौबने अरोना तुप लहेंदनबा नौना सेमख्रबा डॉक्यूमेंट आइडेंटिफिकेशन नंबर DIN की खुथांगदगे हेना ट्रांसपेरेंसी ओहेलगनी हाइरी पेंडिंग टैक्स डिस्प्यूट्स के रिजोल्यूशन पुरकनबा IT डिपार्टमेंट ना डायरेक्ट टैक्स विवाद से विश्वास एक्ट 2020 पुथोखराबने कोविड मनुंग असिदा टैक्स पीबदा लाइथोहन्नबा IT डिपार्टमेंट ना सुथबक खरसु लौखटख्रे हाइरी ट्रांसपेरेंट टैक्सेशन होनरिंग दी ऑनेस्ट हयेंग PM मोदी ना लॉन्च तौबदा चैम्बर ऑफ कॉमर्स ट्रेड एसोसिएशंस चार्टर अकाउंटेंट्स एसोसिएशन केयाना विटनेस तौगनी हाइरी अरोइबदा मरोइबा पाउ उमहना पिजरी मालेमदा महौसागी फल काइथरकपना कोविड-19 लाइचत याउना तमथिरबा लैना कया संदोरकपने हाइना हेल्थ मिनिस्टर L जेंद्रकुमार ना हाइख्रे तमेंगलोंगदा फमुंग चामग कुन लेबा कोविड केयर सेंटर अमंग असि डिप्यूटी कमिश्नर आर्मस्ट्रॉन्ग पामैना हांगदोख्रे लोइनना इंडियन आर्मी ना सिंधुना कोविड वॉरियर सिंगबो इकाई खुमनबा उत्पगी थौरम अमा पांगथोख्रे ngasigidamakta imes paodam loisinjari miyambu muhanna khurumjari